wari anaupa amamuk puduna lakchari. Wari asibu tabiriba listener singbu Yaikhomba utchabaga loinana taramna okchari. Wari asi pathokcharakpa matamda soi khilan khiba yaurabasu tabiriba listener singna pukchel chawna ngakpigani. Nong nganphung taurakpa duaidani. Pung 3:30 alam adu khonglai. Thawai tana tumjariba liklam alam gi taningdraba khonjel duna khoirang khoisangnai. Nong ngalakani khanbada wazarabini. Numit taba ngaibada langtaknabi Imphal gi chidai amada pokchabi naitom satpi liklam. Kain tawisiba tungibadi kuitri. Alam adu muthattuna reels video khara sum yengi. Pungdu mari tasilakle. Yar sidi sumai sum laibati di talida aibu tumsalasirane mo. Ngai hakti asum nalay. Amuk wakhal tarakladuna. Siyareda sumai sum tawradi ay mi oraroi. Haugatlage da. Tanna haugatuna uiri brush to tawi. Machindu sengna wakhal dasu asum na khalli. Si hek loibaga test ki do pathoba. Aduga minute 10 watlingaida tuition gi loisilaba. Asumna brush tawba loibaga table da leiriba bottle du thangatuna ising du yaumama ni thakchille. Table dagi physics notebook tu logthoktuna chokri aduda tapna famthaduna lyric tu paba howi. Mana khankibagumna pung 5 tagadaba minute 10 khakta ngai silakle. Tuition chatnaba hobe loishinduna adumak chatkre. Liklamna chatliba tuition mafamsi moigi lekaidani. Maram asina chatpada minute 3 dagi hena changde. Fana oiduna su minute 10 watlingaida loibanina tuition mafam yobada minute 5 adum changi. Asumna tuition halakpaga hobe iru mai thazaduna chak amuk thongi. Masagi school chatnaba amuk loishili. Mamagi phone dagi Bollywood ki isai ama tana monda nungaina dance tawna chak to thangkatlamduna insang amuk semi. Asumna chak thongba loisiladuna chaba thakpa loibada spung jekta khangaudeba amuk thenga leiramene. Ma manam namula osasa thengeba chak loilorabani hogolaga dum charo ko office toina tro. Pung buke atarage hojikpo kaino lao namage phajana yenga chatluko ho chale bye kedana fazabi yenglubada mipung khudingi mit pupum than bangambi thajagumbi maithongni saraba kalengi maisada tumba machet chaba machet hobe tawbada wazarabi ngangtak tawi maithong aduda awaba fizan khanduna momon minok kaloinana school gi gate gi changlakpa adu class 11 gi section hek haubadagi ma tabu khoida jarakhiba Rahul na yengduna momon nokcherami. Rahul mapa mama gi naitom yaujaba numit tha yengbagumna yengjaduna thamlakpana mana ningkhiba thongdaba yade haiba miyoini. Rahul na liklambu nungshi haiba wafamsi phongdoklamde liklamna su khanglamde. Asumna nongma gi matamdi khanghaude asum hauki. Liklamsu magi tawfam thokpa mathau nongmata leptana warabasu wana hotnarami. Nongma school da mamanabi singa wari sanabada itha thazadana Rahulna class tanglakpada asi Rahul sa nangonda crush thambane. Is chalo he wathi warangang kanu pakte asengbani. Garang school dagi hanbadane ben manungda Newton na hairaiba kuire nangonda ngaraisi. Taningde saksiga asumna wari adu thaidoklaga atopa wari ama sakre. Sunday numit ni liklamna wana ngaijaba numit asidi hana hogatpa matamdagi khitang thenglapna hogatlami. Khitang thengthana hogatli. Pung 8 nangnanaba dance class amasu Sunday khudingi chatli. Liklam punsida mikhapon bapamdaba awang bamalangda harau tauduna leijabani. Magi punsida Manipurbu dance kilamda saktak pangamba celebrity ama oina hingba pamjabini. Achauba manglangi mamom langlen liklamni.
Thenggiba tarene mi mayam ama laknaramaniba. Hobe hobe tawduna mayumdagi tholakle. Auto manungda matomta asumna khanjay. Ngasi numitsiniko aina yam wana ngaijaysa. Kashu natabada sigumba numitsina matamsa. Yam thuna loigi. Mayam je statue oina thamaga ngasi numitsa. Khara sangdokhanbaga yaradiko. Numit khudingi Sunday oini se. Masana khanjariba wakaladuda mathanta amuk nokfet tawjay. Gari tongminariba mina ugidra haiduna amuk su fazile. Asumna numit asi lohaningdrabasu adumak hawkre. Teachers Day gi matamni. Mataroi kharaga school Teachers Day da jagoi sanabani haiduna school halakpaga liklamgi yumda makhoi maridu practice kanna tawri. Warida ngakta pothaje chaksu lamana yadre. Teachers Day di kushalakdre. Somdana choreograph out tawba loidre. Mi mamangda job toidi tawgumsiko. Dress di kamdawba. Thok nina thoga pangnop nopa dress di setlosiko. Talliba yamna. Phanek oi setsira. Sadoi jagoi ja thoibi jagoi nate. Kok to chaklakano. Kamai sadoi no phanek setlaga sono dawna. Phanek natradi setpa yaro habani ojagaina. Kamai tawduba dude. Tokpana phadok manjilaeda. Mayamga manadaba mawong amada tawse. Khara tongan taba. Stose kona khanarasi. Thing chatnaba tawrasi. Asumna numit simasu hawkre. Liklamna tamliba tuition mafamdasu Rahulna koithi thiduna masu tuition aduda tamlakle. Maramasina numit khudingi hena Rahulna liklambu nungshiba hangalakhi. Nongmadi Rahulna liklamda fongdok lagi haina chap yungna khalli. Adubu fongdok ke haina manakta changlubada ikaibana thongna pharamba nupa magi matik magundu mangkhibagum hainingba kaya haiba ngamda numit khudingi arembada takhi. Nongmadi school gi break matamda campus aduda nupa masendu group leptuna wathi warem ngangna duna satri singda lakna duna leirami. Masida liklamsu mamanabi Sanjuga canteen da tholakpada Rahulgi nakan da famlamba David na asumna hairakhi. Oi liklam nang den launi he. Wahai asitabada Rahul du maijau bihawi. Second ama fawba khantharuba tawda fuk hawgatuna. Hojigi do ganano nang natra. Asumna kinama hana hekta thinjilli. Madudagi magi michang thoknaraktuna sathina phunarakhi. Masi ubada liklamdi magi maramda phunabani haiba khangdabanina Sanjuga staff room da changlaktuna. Sir, mapanda mi phunahore. Kana no ne? David ka Rahulga atay shukhara yahawe sir. Asumna oja aduna thoklaktuna khatnaba du khamjilaba tungda David ka Rahulga du principal gi room da pusinduna mama mapa kauraga yamna thina ngangduna hapta ama school dagi tanthokhi. School adugi rules and regulation gi matungina fine wina lising tarasu thihanki. Dumit sige nungdangda Rahul du mamanaba mari manga punduna pendaba fongdoktuna yu thaki. Rahul nang yarise makhata na thaan. Yum changbada maoina khangrani ba karigi khangba. Moina khanga kaidorage. Mawam lawde. Ai warise moi khangbra. Kana khangbige. Herai taw nupi macha amagidamagta nasa manghanba haunadeda. Nupi macha haidi kaino. Phagiroiza nang hato moro kaino noisu musitriza. Adu phawdi khitang nungaiteda nangso. Picture pi ngaidai tinaraga nupi amagi ai hatke kaidudi chawkhataba maliko ita. Chawkhataba haidi kaino. Nang yam chawkhatba miro. Nang yam phawbra. Asumna Rahulna lamjingda khut thanaba honarakhi. Masida David su sawraktuna makhut halai. Asumna khatnaba onkhi. Mamanaba singna khamdoktuna Sanjittu David ka chatkre. Rahul su mayamna phathaduna thammi. Nganbana Rahul nangido khitang dhian male. Matam chuppada David na nangidamakta lepiraga da lakpane. Nang ngasi nupiduidamakta mangonda khut thabadudi phatte. Ita nangi mawongse akhoi manga chap mane. Rahul du tumina du maklay. Ngan ba to yare
mi sauringaysidda yang ngangjalluranu. Lau Rahul, nang thilamage. Aduga aikhoisu chatlage. Thenge lamhangsida kuire lareise. Lau. Asumna Rahul do makhoina chingkhattuna mayumda thilamle. Rahul na mayumda yungauduna halakpada mamana Rahul gi manakta changsinduna. Kaino nang taurisina? Ha? Nangi se napaga iga se usite takpa natro. Khummo na chindo. Ima chanbiduna na chada wamta ngangbiranu. Noyamda thokro. Aine tuminna ngakta laijage. Madu hekta yabro. Madu hekta yabro. Nang na tawningbada tawraga aikhoina sum kumhai yengduna layo haibro. Kaino nang napamise? Matang aduda Rahul gi mapadu tumlambadagi mama machana ngangnaribadu tabada sauningna phamungdagi hawgalaktuna. Imung se irang sagatnari se karigino? Thangnaba imungna taraga kai khandorige? Nang halai se pung kya tare? Ha? Ai ama lairiga se kaimta kidrene? Asi haiduna machanupagi manakta changsilubada yunam namlamba aduda mapadu mai hauna sauduna. Oh, nang yuga su thaabanine. Sigidamaktanine aikhoina hotnarakhiba mayamdo. Haujikti chawre sange nupi nungsiba haire. Mapa mama kiraktre. Yumda yu thakchilaga changakpa phau nang ngamaba natra. Mapa na ngangba aduda mamazu yausilaktuna. Kari isu laitaba nupi machaduna aikhoidagi hena lumna lauraba natro. Nama napa akhoidi kidre natra. Mama na hayrakliba wa aduda Rahul do khangsau saugalaktuna. Kaisu nataba aidi kaino? Ha? Noina saksingdo am yengningde. Ai ngakta tumin lege haba natro. Chalo haibane. Asumna haiduna mama mapabu magi kadagi inthoktuna magi kadu thonglon sinduna laike. Masina Rahul gi punsigi ahanba asoiba khongthang ama oikhi. Nungsibagi maichak ikhau langba khoirang khoisauba inkhalakpa matam oibana masana masabu themjunjaba ngamkhide. Matam maduda kanagumba matagi wa takhide. Masagi nungainaba awa pothabada yu thakpana magi hainabi oikhi. Malangba amasung mamanaba kharana Rahul-dagi khudong chaba logthoknaba magi awabada saruk yasinaduna Rahul-gi chanaba marup oinaba hotnakhi. Rahul, nangama hojik matamgi miga manjadeda. Yu da sum taw lerana hojikkangi nungai bani sasingju khara try tawsalune. Amuktangbu try tawgraba. Haibida ainu nang awabaga loi mangradam. Adudi talideta adumairaga tawradi liklamna aingonda suya yararoi. Hai liklamna yarakpa yaraktaba haise nangna liklamda hana propose tawrakanda khangdau natro. Hojibo phongdokpa ngamdriba nang ama oiraroi. Liklam tawra lehauradamne. Asomdana liklamdu amada kok chenthokhrajani. Nang adugadi hainuda se si chasalo aduga liklam hoithonganda ma tholapa ngarshlo yengko nang si ek charba nang na mangonda nungsi haibase adum ifongda fongdo once nang na fongdo ba navani adum koinare liklambu aingonda yarakadrane kaino nei taw leitum da phalanga thomba gumbani su soidana yarakani aikhoi tawdabu kari watladana masak haire phajaido itawdi maran mathum haire churon saron mayam ama chaba konarani natomtaga yausille sidabu yadradi manupi natre asumna rojit ka bisek kadu yengnaduna noi wafam singa sitabada Rahul do khanthaba tawdana kaino biro noya chaw habdo ai charage aduga chatlurasi asumna guli ani ahumdu fatfat langsilli aduga liklam hoigi thonganda ngaibe aba ngaire laibak thibadi numit tusu liklam thoklaktre